Bajik tabiru khoi puno pu image TV ne taram na okcha bagal loina na Rajesh Kumar na khurumjari ngasigi maroiba pauda palel gi thodok ta laikhidraba yangkhom jitel gi haksang miyam na laisu katuna ikai kumna ba utlaba tungda lairo chankre Regional Institute of Medical Sciences RIMS ki yangkhaini thoirak suba foundation day gi thoram pangthokre International Peace and Social Advancement IPSA Kanglaipak Lingkhat Kibagi Mapok Kumon Palan Thoram Pangthokre Loinana Jammu and Kashmir Tangdu Laitana Lehangi Hairabadi India amasung Pakistan Soidana Wari Sanagadabni Haina Jammu and Kashmir gi Hanagi Chief Minister Farooq Abdullah na Haikre Mapung Pau Lobirasi Hojik Manipur gi tongan mafam sing da thokliba thodok asiga mari leinana hokiba tang Nepal da palel da sanction khiba miyam gi oiba khongjang da 26 sector Assam Rifles palel gi personnel na kaptholokpa nongoi maruna panbadagi laikhidraba kakching chumnang leikai samlai pareng dagi athauba yangkhom jiten gi thawai yaudraba hakchang asi miyam gi procession ga loinana Jenims ki Mirel sangdagi puraklaga aroi mathau mangam pangthokre Nasi laikhidraba jiten gi imung manung misi asiga mari leinana sem kiba JSC against the killing of innocent yangkhom jiten Singh by Assam Rifles Thawal amasung Kakching district apun malup yauna langsai thauna Kakching gi thaumi sing amadi atai praja miyamna procession ga loinana jiten gi thawa yaudraba hakchang Jenims tagi mahaki poknapum lamdam Kakching tamna purakpada tongan mafam da lairamba miyam ima ibel singna Laikhidrabagi mafamda laikatuna ikai khumnaba utki athabu jiten gi haksang lawba lakpada yaukiba Kakching assembly constituency gi hanagi ex MLA Y Surchandra na permission da phongdokhibada jiten na ngasi ireiba kidamak thawai katkibasi aikhogi chawtok chiningai amadi tamjaningai oi Manipur lengak na thodok sida chenariba air personnel singi mathakta athubada action lokat haningi lengak na action logani di hairga loduna leibasi yaningde Manipurda Assam Rifles na Manorama case ki haktak tagi mathang manau nai na thodok kaya thohan khre maram asina AR gi mayokta lengak na akanba firep ama lofam thoi Manipur da kuki lal hoba adusu Myanmar rom dagi changlakpada state amadi center da paliba lengak na free thaba manbasi laibak thibani English yama chanipan marfudrama thoida Manipur gi population chada tare rom kuki lerambadu ngasidi chawrakna chada kunlom leire Asigumba sing ichawgumna kuki gi missing hengalakli basi border ngak seliba air nani masi lengak na hokiba masung hojiki matamda asetpa firep lawda badigini haina su Y Surchandra na phongdokhi anang se khoi Manipur hojik alan hoba kuki adusu Burma ta gi sangpa mayama mababa sarkarna Bharat sarkarna musum Manipur sarkarna sum free thada leiba man se basi su very unfortunate Loin order is state subject ni kari ke khoi top statement horga chala lobo kujok khara Burma ta ki sang pasi ko immediately luisin ge dong ne lowe ba ada Delhi da su request ho dong ni however loin order is state subject ne ba kari ke khoi gi state government kari ki top statement lobo ngam da no aru sum mi sin bo han bo tha mari manga sum han da lebiya ane khoi masi acta ising isau dong ne hengal iba kuki masing se adi 1981 da about 7% de hoji nearly 20% ni population ye adi kunji nawai mar so matam da around 250 adwai le hai kuki village hoji kising hong ni mathang ni akoi kanana border ngai asal prangai ada akoi asal prangai padu fail usra gadi akoi state government na pass and presence top state lahu doba fazna visit lahu doba dagi thori bangakte ne
Gasigi Kokjata Yaukiba Tawal Amasung Kakting District Apunbalup Tagdalgi Convener Waikom Jotin Kumarna Misi Asigi Tekchak Manipur Lengak Amadi Assam Rifles na Pugadabani Hojik Manipur gi Miam Changsil Liba Kongjangda Tagdal na Chauba Thaudang Logani Manipur dagi air lokthok pa haibasi Aikhogi Kholauni Haiki Hauki matam kaya dagi Assam Rifles singna Aikhogi Misam Praja Singbu Ot Banaiba Aspa Armed Forces Special Power Act Thamikan dagi na Hauki Phawbada handaki Irang asida me thar dai tholok incident asida ngasi phawda sarfino olak tana sum leiba se state government kai dole rigeba state government na unified command gi chairman phok lobang ngam daba chief minister jina ngasi phok mi halali se masigi dai da sarai bal sum manipur government na pugadam neba Aikhoi hojik ngasi gi hakjang se tangai badna imung munung gi awaba musung lekai du gi awaba myam se yena anaba se lekai myam khana ju putha jabani tabu tabu haugi ti Aikhoi manipur baza miyam kusam sangyarakba manipur dagi sarai phanse totally remove to haiba miyam kholaw se ko tagdar ju sogai loina loina asugum khongjang se tagdar ju pungba district ani so pungba rol kani haugi makha tarakba lamdam se normal si property phawba amusung lamdam sigi praja miyam gi oiba chap chaba government na will amaga loina lamdam si protection amusung surety se state lenga ga maloi bagi chap chaba amusung central government so manipuri praja simbo Aikhoi gi indian citizen amana ye haibagi monda protect constitution protection rights piri phawba thawal amusung kakjing district apun belum na manipur praja miyam ga sowa khongyang ka sangchal lakani Tungda Athobujitan gi Thawa Yaudrba Haksang National Highway 102 Imphal More Lambi da Puduna Lakpada Lambi Asigi Nak Yata Kundariba Kulsingi Miyamna Kutta Lei Faiduna Thoroklaga Athobugi Mafam da Katki Madugi Tungda Haksang Aduna Mahaki Poknapam Lamdam Kakching Yorokpada Kakchingi Miyamna Kakching Lamkai Dagi Horaga Mahaki Maraikai Kakching Chumnang Laikai Chamblai Fareng Pauba Pareng Leptuna Laikatuna Ikai Kumnaba Utpaga Loinana Awaba Pungdok Minaki Tungda imung manung yauna miyamna chumang parking da laikhidrabagi mafamda laikatuna aroiba ikai khumnaba ullaba matung kaksing maning sing da leiba wangkhai mairaba poilagi ningsing khubam manakta leirul sanki Standing here, go be there. Una celluta piramo yare. Kakching district manung chan leiba leimangai chingjin da thasgi Nepal da 26 sector Assam Rifles na nakal amatagi oiba mityeng da nongmaina kaptuna micham ani hatkiba AR gi mathakta judicial inquiry tawduna chenabasing serakpiu haina moirangthem jiban convener United Committee Palel na phongdrokli wafam asi ngasi Palel maning lekai da leiba Palel khonang asobo makhong da pangthokpa miyam gi wakat mifam da saruk yarduna jiban na makata na phongdorokpada Hokyo Tang Nifalda Tokyo Todo Aduda Airna Micham Miamda Nomai Kapsinduna Mui Anigi Punsi Lomhanba Yauna Mui Kya So Open Nangan Kivatong Adubu Akan Momong the condemned Torduna High Manipur Amasung India Langana Nakal Namakaki Oiba Mitjeng Yengba Mara Leraba 26 sector Air Palel Kudakta Loktok Kigadabani Amasung Manipur Gi Laimai Dagi Air Loktok Kigadabani Numit Adumaktada India ki citizen ama oina India ki phiral paiduna khongjang changsin khiba ima ebel singh dagi phiral munduna segai khiba amadi ima ebel singh adubu sasan phu dauna phu khiba thong yaningde numit aduda sokhiba amasu laikhidraba khudingi awaba amasung khudong sadaba kaya aduda United Committee Palel gi maikei dagi su saruk yazari phongdokhi
ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯦꯟꯖꯗꯕ ꯑꯃꯅ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯝꯖꯔꯕ ꯑꯩꯈꯣꯏ ꯄꯂꯦꯜꯒꯤ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ नागरिक अमा ओइना इंडिया के फिरान से पाइरा कांदा अखोई बु कंजनबा चंगबा मतमदा एआर ना अखोई की इमा सिंग अदबो अखोई मखोई न पाइबा अखोई भारत की मसु होंग की फिरान से मुल्लगा सगाइरा कांदा इमा बेल सिंग अदुदा सांगा द चटकदबा अदुगुंबा अखोई की हिंसा याइतमबगी अखोई चटखिबा थोंग सिंग अदुबो सु अखोई कंडेम तौजरे अदुना हौजे अखोइना थमजिनिंगबासे अखोई मणिपुर दा अखोई खुदक्तगी एनआरसी चाना हनगदबने अदुगा सु लथोकदबने लोने लोने ना अखोई मिसम मियाम द ओनसल लगा वन साइडेड अखोई मैतै द आदम न ओनसल लगा कोलाई थारिबा नुमै कापिबा नाकन नामदगी मिचंग चांगलिबा सामनाय फुनसिंग असे अखोई खुदक्तगे अखोई मफम सिदगी अखोई लथोखिगदबनी अदुगा पलेल की थौदोक अदुदा एआर की पर्सनल सिंगना तमथीना फुबिरकपदगी मकोकता कायवेवान सोकलबी वकत मिफम अदुदा सरुक यारामबी पलेल मनिंग लेकायदगी तंफा कौबी अमन फोंदोरकपदा नुमित अदुगी थौदोक अदु एआर की पर्सनल सिंगना लाकलगा लांथेंगनरिबा इसा सिंगदा खुद थाननबा होनरकपदगी इसा सिंग सोकपा यादे हाइदुना एआर सिंगदा चोंगसिनदुना खनखि मदुदा एआर सिंग अदुना महाकपु तमथीना फुबिरकखिबनी अखोइबु ngakpi senbigani haiduna lakliba makoina अखोइदा खुद थाबा असि यामना पेंदे मखोइगा अखोइगा लान सोकनबसु नते हाइना पेंदबा फोंदोरखि असम राइफल का नते अखोइगा खुद सोकनबा अदुबो अखोइदा अखोइबु कंदीबा लापने हाइना आइना खनजरoi मोइबो अदुगा मोइना गाड़ी दai कुमदबगा नुमै सटलगा मोइना लोकसिंगे इसा सिंदा कापनगाइगे अदुबो मामा ai लेना गाड़ी की इसा दा कापतोनो हाइना आइना माबु चेंजिले जिनजिनबा मतमदा नाकनदगी अमना चेंथोलागा आइदा इले इनबदगी मागा आइगा खरा मुकनाइ मुकनबदai नाकनदगी अमना आइबो मोगी खुलाई करम करी खुलाई नोइ होदरे मोइना अदुमाइ तौर थारे अदु काइदुना अखोइबु ngakpi senbiba लागा मोइना अखोइबु ngakpi senbidना अखोइबु अखोइदा खुद थाजे अखोइ याम पेंदे अदु वकत मिफम अदुदा सरुक यारामबी पलेल मरा पाइबी लुक की जॉइंट सेक्रेटरी मुटुम ओंबी टोंबी कवि नुपी अमना फोंदोरपदा नुमित अदुदा नुपी सिंगना नोमै कापगी मखोल तारकपदगी थवाई हिंजननबा 26 सेक्टर असम राइफल्स की कैंप ता चेंसिननबा होटनरुबदा असम राइफल्स की माइकैदगी तमथीना फुबिरखिबनी अखोइ मिसम मियामबो नाकी संबिगनी हाइना लैरिबा असम राइफल्स सिंगना कनबीबगी महत्ता तमथीना फुबिरकपा असि यामना थमोइ सोई मखोइगा अखोइगा साउनखिबा अमत लेते ngasi नुक्सी चानना लेमिनरकपनी अदुबो हौजिक्ति अखोइ मखोइगा लेमिनबक ngamlaroi ngasimak center amadi state lengakna 26 sector asam rifles asi paleldagi amadi manipurdagi lokthokpiu haiki magadi akhoi changju changamoi moi ja khoina saunabsu kaimsu leiruba leite ado hojikti moi ja khoi thambasu pamdre moi ga khoi ge leiminabaji sungam ngamjarore ngasi hariba ngasi pungpamji dagi moi lokthokpigro akhoi manipur da energy chanaba pame aduna moi bu lokthokpigro akhoi thambasu pamdre Uji irang thoiba ji akhoi loidri bhamai palen bazar shutdown tawgani khoi maina paibi ne warep launa jare हौखबतांग नेपाल द कक्सिंगी लेमंगाई चिंजिन द असम राइफल्स का मिचम मियाम का मुकनबगी थौदोक द असम राइफल्स न कापथोरप नोमै मरुना पानबदगी सोक्तुना हौजे हौजे सिजा हॉस्पिटल द लायंगदुना लेबा कक्सिंग मखा लेकाई साबल असांग ब परेंगदगी मयांग लंबम श्याम सुंदर अपोक लेखिद्रबा एम तोमसौगी लायंगबदा मटेंग ओइननब पंजाब पन्ना कमिटीना लुपा लिसिंग कुनमरीगा चाट्रुक खक ngarang सिजा हॉस्पिटल द चतुना पेशेंट के इमुंग मनुंग द खुसिनखरे लोइनना हौखिबा तांग नेपाल की थौदोक तुदा लेखिद्रबसिंगी थवाइना मपुगी नाकता इंगना सिकना पोथारुनबा अमदी अशोक अपन सिंह यामना थुना फगतपा ओइननबा कमिटीगी मियोइसिंगना ईश्वरदा खुरुमजखि हाइरि चीफ मिनिस्टर की रिलीफ फंड तोंगान तोंगानबा ऑर्गेनाइजेशन कयादगी लेप्तना डोनेशन तौनरकली ngasi मणिपुर कॉन्फ्रेंस ऑफ 70th day Adventist na Chief Minister की रिलीफ फंड लुपा लिसिंग लाख अमगा लिसिंग होमपु डोनेट तौक्रे स्टेट बैंक ऑफ इंडिया नॉर्थ ईस्ट सर्कल के मिहुत श्री विंसेंट MD Chief General Manager नॉर्थ ईस्ट सर्कल श्री अमित कुमार डिप्टी जनरल मैनेजर शिलोंग मॉड्यूल श्री ओकेंद्र सिंह खुमुक्सम रीजनल मैनेजर रीजनल बिजनेस RBO इम्फाल अमसुंग पर्वत राजबोंगसी AGM इम्फाल ब्रांच याउना टीम असिना CRS
activity for undertaking relief measures ki makada lupa lakh kun manga ki senpam Chief Minister Relief Fund da donate tawkre donation adu khusin nabagi thoram du da Animal Husbandry and Veterinary and Transport Minister Qasim Basum su saruk yaki Chief Minister N Birena Pukchel Chauna donation tawbirakhi bagi tawbimal khangba utkhi Regional Institute of Medical Sciences RIMS ki Yankani Toy Suba Foundation Day ki palan thorum ngasi Manipur ki Governor Anusia Wikena atoi mitunglen oiduna RIMS ki Jubilee Hall da pangthokre thorum du da RIMS ki Director Professor S Sunil Kumar Sharma atai Institute asagi tongan ba department singi head sing su saruk yaki ngasi thorum ki manung sana RIMS ki thoidok hendok pa apaba marhoi sing da mana mathum su governor na yenthoki ngasi ki thorum ki Athoiba Metunglan ki warol pirduna Governor Anusia Wikena Regional Institute of Medical Sciences na Haksel ki lamda Manipur da natana North Eastern India da singthaningai oiba thabak tawri haibaga loinana Doctor Nurse amadi paramedical staff sing patient singa apamari thamduna patient sing da hospital asida thajabaga loinana makhoina lakli basi achumba khutta lakli haiba khalhansi haina phongdokhi आज स्थापना दिवस पर मैं डॉक्टर नर्सों और पैरामेडिकल स्टाफ से अपील करती हूं कि वे अपने मरीज के साथ अच्छा संबंध स्थापित करें क्योंकि वे आपके विश्वास पर रिम्स आते हैं और अपने आप को सुरक्षित हाथों में महसूस करते हैं। नंबर एक रेफरल अस्पताल होने के नाते रिम्स को यह सुनिश्चित करना चाहिए कि किसी भी मरीज को अन्य अस्पतालों में रिफर न किया जाए अपितु रिम्स में सर्वोत्तम चिकित्सा प्रदान की जाए। थासी सेप्टेंबर कुंडगी मणिपुर एआर की कंपनी खरा तंकक नाइना हनखिबा होरगनी एआर की महूत सिन्ननबा बीएसएफ अमदी आईटीबीपी की कंपनी खरा मणिपुर थुंगलबा होरे हाइना पावगी सोर्स अमना हाइरी लैखिद्रबा अथौबसिंगी इमुंग मनुंगदा लुपा लिसिंग यांखै यांखैगी मटेंग पिजगनी खुलगाक्लिबा मैतै चाक कयागी चैंगाक ओइननबगिदमक वाखलोन मानब नहासिंग पुनसिंदुना मैतै चैंगाक कौवा नहासिंगी ओइबा लुप अमा सेमले अखोइना सेमजरिबा लुप असि वखत मिफम फमनबगी नत्रगा मियामगी इहौ लुसिंगननबगी नत्ते नार्को टेररिस्ट कोकी मिलिटेंट सिंगबु मायोकनरिबा अचंगबा मैतै अथौबसिंगबु मटेंग पांगननबा अथौबसिंगीदमक अखोइ लैरि हाइबा उदनबगिदमक मखोइ पोकनिंग थौगतुना फुरुप असिबु मपुंग फाना कन्ननबगिदमक मैतै चैंगाक साफोंगबनी मैतै चैंगाक असे प्रेशर ग्रुप नते सपोर्ट एंड सोलिडारिटी ग्रुप नि हाइबदी मटेंग पांगबा अमदि पुकनिंग थौगतपा लुपनि लुप असिना मैतै चाप मसलगी मरक्ता अचान मिराई नाइदना मटेंग पांगनी कनागुंबा लनाई मियोय नत्रगा लुप अमतबु यंगथिबसु तौरोय लुप असिना लफम थोकलिबा खोंथांग मिकुप सिदगी हौनबा होटनजरी हाइना मैतै चैंगाकी प्रेसिडेंट युमलेंबम याइफबना ngasi मणिपुर प्रेस क्लब त पांगथोकपा पावबिमफम अमदा फोंदोखरे माकना मखा तारदुना लाकलिबा थासगी तांगतार तुकी पुंग तरा ताबदा इम्फाल ईस्ट डिस्ट्रिक्ट की नाहरुक मखा पाट चथदिबा लानफम सिदा थवाई कटखरबा अथौबसिंगी मफमदा अखोई इकाई खुमनबा उत्पा ओइना लांगबन हैसोइ तंबगी थोरम अमा पांगथोक जगनी थोरम असिदा ख्वाइ मियामना मपुंग फाना सरुक याबिउ लोइना थासगी तांकुमा थोइदगी हौरगा लैखिद्रबा इमुंग मनुंग सिंगदा लुपा लिसिंग यांखै यांखै गी मटेंग पांगबा हौरगनी हाइखि सोसाइटी साथ ऑर्गेनाइजेशन असिगी लैरिबा मयाम सि अखोइना अमना फै अमना फते हाइबे अखोइ थुजरबा नते अखोइ थोलैबा मैतै चैंगा असिदि प्रेशर ग्रुप अमजु नते अखोइदि समना अखोइगी तौगदोरिबा तौरक्लिबा लान तौरक्लिबा टेररिस्ट की ओइबा थौंग असिदा अखोइ मतेंग पांगजबा मखोइगिदमक्ता अखोइ लैरि अखोइ लेपि हाइबा वाखलोन असिदा अखोइ मणिपुरगी तोंगान तोंगानबा डिस्ट्रिक्ट सिंगदगी तोंगान तोंगानबा केंद्रदगी लागिबा मियाम लागिबा नहारोन सिंग असि पुंजनजरकांता सेमजबा लुप अमखनी मसिदा अचान मिराई नाइबा मसिदा
Indian Red Cross Society Bishnupur branch ki president su oirba deputy commissioner Bishnupur Laurembam Bikram gi mityenga loinana IRCS Bishnupur district branch na Bishnupur district ki tongan mafam singda hangliba relief camp singi manungda UNICEF ki multi-sectoral humanitarian assistance and coordination for conflict affected districts of Manipur WAS project ki makhada Khangatlaba relief camp tara mangada lairiba inmas singbu masamo fana nada yektana lainanaba pandamda makoina siznariba ising testing taunanaba ngasi ising sample sing collection tawkre IRCS Bishnupur district branch ki secretary shu oirba was project ki district coordinator Dr. Ice Roman community mobilizer Hemam Satujit amadi was project ki camp in charge volunteers singa loinana ising sample sing collection tawki ising sample collection tawbaga loinana hand wash ki awareness oina charam thalam daida sapon sinaduna khutsa sengna hamna nabasu investing the wari saram ki ising sample collection tawbagi pandamdi ising test tawraga makoina siznariba ising da haksang da sokpa yaba polam sing yawbra khangdok nanaba amadi paikhat pa yaba thorang lokhat nanabani hairi Imphal College gi tongan department manga gi wat liba oza sing numit humni fawbu gi manungda lengak na tharak trabadi college asigi students unions na mahiroi singa loinana khongjang kaya sangsin lagani haina laukthorokli hiram asiga mari leinana ngasi union asina sinduna college asida pangthokpa pawmi singa unabada union gi general secretary W Paritombana Imphal College asi Manipur University gi makhad leiba maming leiraba college singi manungda ama oiduna sahi khudingi mahiroi lising ama hena admission taunari adubu college asigi history political science education philosophy amadi economics department sing asi hokiba sahi ani ahum asi oza watuna lakli maram asidagi college asigi mamangda lairamba students union singdagi hauraga sahi khudingi college ki student union na education minister commissioner amadi director da memorandum kaya piduna lakli adubu hairiba memorandum sing adu ngasi fauba thabakta onthok tabana maram oirga hairiba department manga asigi mahiro sing class mapung fana taunanaba hotnabada achauba awaba mayoknari maram asina college asigi mahiroi amadi oza singna hojik thengnariba khudong sadaba kaya asigi yenglaga lengakna numit humni fawbugi manungda awatpa oza sing thabirau karigamba union asina taliba demand asi lengakna thabak oina onthok taba tarabadi lairik boy amadi kolom pairga mahitamba lakliba mahiroi sing asina lairik tambagi mahutta oza Piu haiduna akanba khongjang kaya sangsin nanaba sem saba loire haiki हारिबा कोना पंजरिबा डिपार्टमेंट मंगा तरु गसिगिदि ओजा वातपन मन मोरगा रेगुलर क्लास फजन निथिना तोबो ngमदबा कोना रेगुलर क्लास निथिना तोबो ngमदबना मरम ओरकांदा छात्र सिंगना लाइक तमजगिना लागबा दुबो ओजा सिंगना लेतबना मरम ओरकांदा क्लास तो फजन निथिना रेगुलर ओना क्लास तो तोबो ngमदबा हाइबदि ओजा वातपसिना मरम ओरगा मदुना कोना हंजन हंजना हाय फावबदा अथॉरिटी सिंगना ताबिदरबनिना कोना ngasi मुसिजरबा प्रेस की सिनाव सिंगी मेथन द थमजरिसि नुमि हुमनि नुमित अमक कोना ngasai ngasima ekoi education minister da eno ekona thajare loina education commissioner amadi education director da su ekoi copy honjarga numi 3 days ki matam amaka ekona thajagi hariba numi humni fawgi manung asida karigumba mari lena authority singdagi response laktaba taragadi sidagi hena kanba khongjang sing ekoi satra singna akoi mahai tamjage mahai nuthina tamhanbiu oja wali basing asi oja wahan biganu boy kalam paraga laik tammaga leigada satra singda ekoi mahai tamhanbagi mahutta irang ona tholok naba baton to biganu International Peace and Social Advancement IPSA Kanglaipak lingkhat ki sahi kuntaruk subagi mapok kuman palan thoram ngasi Manipur Press Club ta pangthokri thoram adu da IPSA Kanglaipak ki president Taurangbam Birjit advisor KS Luangsa amadi United Committee Manipur ki president Joychandra Konthojamna president member sing oina saruk yaki Panbayabadi International Peace and Social Advancement Kanglaipak asi miyoibagi hak kannanaba amadi chawkhatpa manaba khunai oinabagi yumfamda lup asi semnanaba phirep lawduna amadi lup sigi pandam oina ireicha punamak miyot minai leitaba miyoiba kuringmak nungsi chanana hingminaba khunai ama amasung amata oiba saktam yokhatpaga loinana
Mongoloid oiba masat manat ngang na satpa miga marakta manaba thabak lehanaba hotnaduna lakpana loop asi English sing mo chapan mai phudra humdoigi September 3 da ro form da miyam gi oiba amadi laiba ki oiba thoram thauda pangba horakibana kupna khanarba tungda English sing mo chamapan mai phudra trade ki September 3 gi ayuki matamda ipsa semduna kanglei khunaida safung lakhibani ngasigi mapok kubon thoram asiga mai leina ipsa gi president taurambam birjit na hai manipur da hojek thokliba irang asi thorakani haina mangda faw mangkhidaba yamna thamoi sokpa amadi yam nungai taba thodokni mamangai matamdagi purup kaya pulaga ichinaw oina leiduna matam gi khana chaina ba thoklabasu imung manunggi khatnabani haina launarambadu hojikki thodok mioi kaya da nungai taba pohale haina phongdorakli Lengak asina koina tarang bani ha bese koi ngana mo kai khangje adu lengak ki mai kai degi oi ba sab saba yamna masang oi ba yamna tarang ba dugumba kanom ta to bi ba ku da bai tare masi koi gi di lalong ama ki manung sanna diplomacy warfare oi bai propaganda warfare oi bai any kind of moi gi warfare ama da lak pa lambien du da sangjal ba manung san yaw masak ama ne se lengak na mi khungbi bi ya ko ram ne masi state government na masi khangbi ra kan masi ki chap chap stand lo raka madu thinga ba abu thinga raka da akoi gi center government da ta ka da madu gi chap chap hokum da pi ga dong ha se ngasi bo ko phang da Manipur lenga ki cabinet decision amana hojik thokliba irang asiga mari leinana amang ata taraba singidama compensate taunanabagi pigani hairaba senfam paka building gina lupa lakh tara semi paka building gina lupa lakh taret amadi kacha gina lupa lakh manga asi hojik ki matam ga yamna chanadaba ama oide yaragadi hairiba Manipur government ki cabinet decision asi reconsider to view haina Maitai Council Moregi President M Thoiba Maitai na lusingba team amana Chief Minister ga ngasi mahaki office ta unabada phongdok lamle loinana Moreda amuk hanna changduna khunda laitana nabasu khanaki haina Maitai Council Moregi Publicity Secretary na Thoropachel amana hari Chief Minister nasu Moreda khundana naba athu matam da sillagani haibagi thajaba piraki amadi housing scheme nattabida potchai mangkrabasing ki damakta su lupa lakh ani pigani amadi livelihood ki damak family amamda loan oina sendoi yaudabida pibagi wapam su thamlakhi amana Manipur da thokliba thodo asina victim singi maraibak oikhrabasu tungi punsi mausagi punsi da hanjin hanaba lenga ki pambai leigadabani madubu lengak haibani maduna tabida haipet chawyang yenglaga hairakpagum tawba mawong asi phajaba watli lengak na kupna thigatpa mathau tarabra haibagi wapam thambaga loinana compensation gi amuk na honana khana binanaba lenga ki pokning sectionjeri haina serol sina makatarakli DSRA rebuilt India New Delhi ki makhada PRDA Bishnupur apun bateng bangluk relief camp amadi lokoi pat committee members singa khusam naduna ngasi pung 3 makhairam tabda Bishnupur gi lokoi pat laiba ecological park da uchara thaba gi thoram ama pangthokre uchara thaba aduda lokoi pat committee member Nepram Bimola amadi sorok khaibam Nilkamal su saruk yakhi loinana Bishnupur relief camp ta laiba inmate singsu usara thaba aduda saruk yakhi anauba green ecological park ama oihan baga loinana state asigi yelhungai dagi lerek laba upambe indigenous tree kayabu yokhatuna akoibagi khal kaihandana thamnanaba pandamda uchara thabagi thorom asi pangthokpani thorom aduda uchara chamaga yankhai rom thaki hari Jammu and Kashmir da tungkoina tangdu leitana lehange hairbadi India amasung Pakistan thamoi sengna wari sanagadabni haina hanagi Chief Minister amasung National Conference President Farooq Abdullana haiki lana kedaunungda santi purakloi hingsana waroisin purakani haina khallabadi madu apangbagi wakalni aikoi ki punsi pikhamnaduna adum leithaba tabani India amasung Pakistan leibak anina ngak kanduna lan chathaduna leirabadi wathok loiba nairoi wafam asi Anantnag ta thokiba noi kapnabagi thodok ta lekhidraba Deputy Superintendent Humayun Bhatt ki family da laktuna awa phongdok laduna Farooq Abdullana haikibani thodok aduda atopa security officer ani Colonel Manpreet Singh amasung Major Ashish Dhonsak su lekhide
यामना थमोय सोप थौदो अमदा बिहार की मुजफ्फरपुर की बागमती तुरेल ही मथक मखा ऑनबगी थौदोक अंगांग तारनी पान थीब खंग्री हरी थौदो असी ngasi ayuk school tamliba angang kuntra mari rom school chatnanabagi hida tongkhalakibani थौदो अदु बागमती तुरेल मधुपुर पट्टी घाट मनाक्ता थोक्खिबनी थौदोक तुगी मतांगदा चीफ मिनिस्टर नीतीश कुमार ना फोंदोक्खिबदा डिस्ट्रिक्ट मजिस्ट्रेट याउना सीनियर डिस्ट्रिक्ट ऑफिसर सिंगदा थौदोक अदुबु यंगसिननबा हाइखिबगा लोइनाना अंगांसिंग अदुगी इमुंग मनुंगसिंगदा मतेंग पीरगनी हाइक्रे रेस्क्यू ऑपरेशन गे थबकसिंग चथरी स्टेट डिजास्टर रेस्पॉन्स फोर्स टीम अमा थौदोक थोफमदा संचिनख्रे हाइरी लिबिया की डरना सिटी जामलब मई क्या पुनः लैरोल चनख्रे सिटी अदुगे मेयरना हाइखिबदा हंदकी इसिंग इसाउदा लैखिदबा मीगी मसिंग हेंगलखिगनी नुमाइजिंगी नुमिदांगदा तुरेलगी इसेलना इमुंग मनुंग क्या सेंथखी थाउ मरांग कायना थोकपा लेबाक असिदा डिक्टेटर मुआम्मार गद्दाफी की मायोक्ता लिसिंगनी तरामाथोइदगी इरांग थोक्तुना लिबियादा तंगदु लेतादबा कन्फ्लिक्ट सु लेरक्लिबनी हेल्थ ऑफिसर सिंगना फोंदोक्खिबदा इचाउना मरम ओइदना सीखिबा मीगी मसिंग 5,500 सुख्रे मियोय 5,000 हेनबना हौजिकसु थीबा खंग्री हाइरी अरोइबदा मरोय पाव अमुहन्ना पलेल की थौदोक्ता लैखिद्रबा यंखोम जितेन की हक्सांग मियामना लैसु कत्तुना इकाय खुमनबा उल्लबा तुंगदा लैरोल चनख्रे रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की यंकैनी थोरक सुबा फाउंडेशन डे की थोरम पांथोख्रे इंटरनेशनल पीस एंड सोशल एडवांसमेंट इप्सा कंगलीपाक लिंखटखिबगी मपोक कुमन पालन थोरम पांथोख्रे लोइनना जम्मू एंड कश्मीर दा तंगदु लेताना लेहनगे हायरबदी इंडिया अमसुंग पाकिस्तान सोइदना वारी सानागदबनी हायना जम्मू एंड कश्मीर की हाना की चीफ मिनिस्टर फारूक अब्दुल्ला ना हाइख्रे नसिगी दमकता दी पाउदम पिजब मतांग सिदा लोसिनजरे मियंग ताबिरबा ख्वाइ पुनौपु अमुक हन्ना खुरुमजरी।